Makal Mathel Body Food ngasi Makal Mathel Manipur channel na mayagidamagta pujarakliba video asi Kanglayana miyoibada kari kanaba piriba Kanglayanda kari yauriba haibadu mayamda khanghanjaninduna seljaba video ni video asida asoiba aranba kaya yaurabasu yengbiriba amati tabiriba singna pukchel chauna ngakpigani video asida panjariba mamingsing asi asoiba aranba yaurabasu yengbiriba singna ngakpigani Kanagumba amana atamnana tharuba natraga chendaruba yaurabasu Kanglayan haibasi nungju thagi nunglikna jaibadagi pathapum tharaba usa macha singda mathanta adumak chongkhachari English londa common splat gal mushroom haina khangnaba Kanglayan bu kangsoi paknam iromba natraga singju tawraga sabada top mahau leba jinjak makhal amani u pambi ki atopa usa singda naptuna hauwa tarabasu Kanglayan asi pambi khudimakta loina hekta hauwa nati masigi khwaidagi janaba pambi di haino pambi ni nungju tha loikhaba matung ingambadagi tapna saba horakpa tanjada haino pambi gi usa singda Kanglayan haugalakpa thenagani Philippines da Khurakting amasung Thailand dana head bee haina khangnaba Kanglayan bu Asia gi leiba kharada adumak pamna chanari chahi kyagi mamangdagi leiba ayambana Kanglayan da yauba hakchang da kanaba machal singi maramda leinaduna lakli Kanglayan da selenium potassium riboflavin niacin vitamin D amadi atai hakchang da kanaraba machal kaya yawi masi sumathakta calorie amadi sodium gi sang nemna yaubaga loinana fat cholesterol amadi gluten jauti City of Hope ki scientist singna sa makhal kharada changing tawduna yengbada Kanglayan na cancer makhal khara ngathokpa ngambagi khudam phangle makha taba thorang oina miyoibata changyeng tawnaba honari selenium kauba antioxidant amagi chang wangna yawba maramna Kanglayan chabana hakchanggi cellsing amang ata thokhande amasung immune system kakhat handuna laina kayadagi ngathoi kanagumba hakchanggi aromba hanthahaningba miyoisingna Kanglayan chabada kanaba phangi numit khudingi chaglok masida Kanglayan anganba khara haptuna charabadi mi amada tangai fadana thau taba vitamin D loksanba ngamba maramna saru amadi tanggi anaba singdagi ngathoi haina Harvard School of Public Health amadi Institute of America gi Department of Nutrition na thadorakpa chayol amana phongdokpa laikhre